Akasvani Imphal Khetrimayum Chitrabhanu na pau pazari ahan pada maru eba pau Manipur Sarkar na hairi thangjingching asi ऐतिहासिक eba mafam amani masi Manipur Ancient and Historical Monument and Archaeological Site and Remains Act 1976 ki makhada protected site oina lokthokrabani Rajapal Anushya weekend hairi siksana leba ama chakhotana bahona pada achobo thodang lori Khelo India University Games Singani Kulhumda Asata Lakshmi gi Marishuba edition ngahaki mamangda Pradhan Mantri Narendra Modi na video conferencing gi khutang da hokdokre Pradhan Mantri Narendra Modi na Uttar Pradesh ki Sambal Zilla da Sri Kalki Dam Mandir Sanan Naba Yatra hunkhre amashung Mizoram Vidhan Sabha gi budget mifam ngasi degi hokre sitting taratuk legedaba budget mifam asi master humde fawbo chethagani Manipur Sarkar na hairi thangjingching asi ऐतिहासिक oiba mafam amani masi Manipur Ancient and Historical Monument and Archaeological Site and Remains Act 1976 ki makhada protected site oina lokthokrabani Forest Environment and Climate Change bibang ngasi thorpa chirol man hai Ukhalokhai village ki chief ni haisiba mi amana thangjingching gi matang da phungdoki bobo khu adu miambulana lamjing bani hauzik leri ba thangjingching asi chirachampur khopum protected forest ki manung chali Ukhalokhai khul asi hairiba protected forest asi gi manung chana leri chirol asi namakha na hai Ukhalokhai hairiba khul asi chirachampur khopum protected forest gi khaidoropai gi order english ngin kungani thoi da thokiba office memorandum amada kakthakre Raisa Sarkar na masigi hiram asigi matang da tigat pegi thaba hokre protected forest asigi manungda Hakyu Reserve Fiber record amata phangdi haina cherol asina makhatari Rajapal Anushya weekend hairi siksana leba ama chakot hanaba honabada achobo thodang lori wafam masing asi pangai de leba Sainik School Imphal gi nauna saba captain Vikamvrata haina mingthon ba auditorium ama sanga bagi thorum da phungdokhibani Rajapal na hai ozasing na mahiru shimbu khunai asigi matik chaba mi amamam ohenna ba honna bada achobo thodang lori mang na hai siksana mahiru singda loksing pibatna dana khunai amagi chana launcher nat amadi thaksi khasi khangali Sainik School Imphal da tamliba mahiru shingbu thagat ba phongrol aduna Rajapal na hai mahiru sing asida leriba lebak ning bagi wakhalon amadi makhogi thoido hendok pa haising basing asina mahiru shingbu mapung phaba mi ama ohembada chauna mateng pangli Manipur University ki Vice Chancellor Professor and Lokendra Amadi University asigi tongan ba school singi din sing yawba myut kangbu amaga ngasi Rajapal Anushya weekega Rajvavan unakre makoina Raja asita hoji tholiba irang asina marum oiraga University asina tengnari ba khudong chadaba singi matangda Rajapal da pawdom khi Assam Rifles asinduna liamna langbegi kem amanga sinone jilagi Tupul Village ta pangthokre maduda punna mioi Marfugani toy line ki amadi hidak langtik sing liam na piki landam adugi miyam da haksega mari lenana lecture program amasu pangthokhi CRPF ki chama somna mapan suba battalion ngasi Imphal West ki langtabal le makhaleka geleba kamakya Lerembi Community Hall nauna semjingkre madu battalion asina civic action program gi makhada pakhatpani Varat Myanmar ngangkhai more sahargi Chikim Village ta leiba yum amangarang mai na chakre fire brigade na mai adu matam chana muthapangam khi Imphal izila gi yum thong kuding da Pradhan Mantri Ujjwala Yojana 2.0 gi makhada chak thongna pa gas connection pin na ba zila asiki kaitel sing the special registration drive chathaba hokre drive adu Imphal izila gi district administration amasung district supply office na punna chinbani Drive adu hogdopaga mari lenena zila asigi deputy commissioner kumantem daina na hai kaitel phamli besingna DC office chapagi khudong chaba letrabasu ration card Aadhaar card amadi bank passbook sing produktuna special registration drive sathari ba mafam sing asida laktuna gas connection lobiyu Mangna makhata na hai haukiba Ujjwala Yojana 1.0 gi makhada zila asigi apunba beneficiary lising kunmanga hembada chakthongna pa gas connection pikre scheme asigi ahan batangak ta phamhongdu basing handaki ani shuba tangak asida pinabki dama tongan ba gas agency singi tingbangalone na district administration gi makai digi angam bathak ta honari pawgi marak thana atemba break ama
North East India ki ahanba NABS accredited Caesar Medical College Hospital sina mipum khuding makta affordable quality health care phanganna bagi pandamda free OPD consultation camp ama January 13 ki February 18 phauba Caesar Hospital Slangol da pangtuk saragani investigation da 15% surgery medicine amadi immunization da 10% concession su phangbigani akupa marol Caesar Hospitals dagi khangbi bayagani Tabiriba Pawasi Akasvani Imphal Degini Khelo India University Games Singini Kulhum the Asta Lakshmi gi Marishuba Edison Ngaki Mamangda Pradhan Mantri Narendra Modi na video conferencing gi Kutangda Guwahati gi Saru Sajai Sports Complex sa Hogdokre Games achi Hogdokpa gi Thoromda Awangnompo Rise Sing degi lakpa tongan ba cultural troops singna makoi gi nat ki oiba jago ise sing utki मन अधिनायक जय हे भारत भाग्य विधाता पंजाब सिंध गुजरात मराठा द्राविड़ उत्कल बंगा विंध्य हिमाचल यमुना गंगा उच्चल जलधि तरंगा तव शुभ नामे जागे तव शुभ आशीष मांगे गाहे तव जय गाथा जन गण मंगलदायक जय हे भारत भाग्य विधाता जय हे जय हे जय हे जय 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 हे Games asi hogdopagi tharumda Kendra Youth Affairs amasung Sports Ministry Anurag Singh Thakur amasung Assam gi Mukhy Ministry Hemant Biswa Sharma su saruk yari Khelo India University Games lisingini kulumda Asta Lakshmi asida punna tongan ba masana kunda leba asigi University chani tara manga dagi lakpa sanaroi lising mari changwana atho hen changdom nagani Adumapu masana taratrukna Assamgi Guwahati da pangtok laga lemhori ba masana marigi atho hen changdom na aduna awawnongpo rise singi tongan ba mafam da pangtokani handak chehigi games asi awawnongpo rise gi tongan ba sahar te ta leiba mafam tarani pan da pangtokli games asi tha asigi kumapan da lushingani amarom da games asigi ngasi han ban nimit swimming masana da atho hen changdom na ba hokre punna takaman tara tongan ba sanaroi sing da piki bagi manung da Utkal University gi Pratasa Raina Nupigi meter chamagi backstroke amasung meter chamrigi freestyle da sanagi takaman ani pangki Indian Agricultural Research and Education System Blended Learning Platform gi matangda numinini chathakadaba workshop amanga sidagi Central Agricultural University Imphal da hokre University asigi College of Agriculture na sinduna pangthokliba workshop asida University asigi faculty sing administrative staff sing amati mahiru sing na saru yari Rajasi ki koyok pada thawa yawba longmi singi exposure tour among asi Manipur beekeeping and honey mission ki director MD Zakir Hussain Alam Thakre Manipur ki tongan ba mafam sing tegi koyok pada thawa yawjaba mioi sing adu gi khongchet adu Assam ki zorata leiba Assam Agricultural College ta koyok pa gi thabak thorum sing matokaram na chathari haiba khangdok na ba amadi tamna ba gi damakta chatkibani Dhanamanjuri University Makhad Labor College ki Mahiru Shingna Mahiru Singi Union ki Mikhal Pangtu Haiba Yaungna tongan ba dabi kya togduna khongjang changsangkre khongjang adu University asigi eblok mamangda sangsin khibani District Bar Association ki Bisnupur gi kuntra humdoi suba mapokuman pangthokre thorum adu Bisnupur Jilla ki District and Session Court Complex Labor Association ki hold da pangthokhibani Transport Mantri Kasim Basum Hairi Miyamna Sarkar gi lantum sing khopchin bagi muhuta ngaksen na thambagi tangai fedabelai wafam asing ase Ukhrul Jilla gi Mission Ground pangthokiba marumarang lokpagi kumhai hunfung lura fanit lushin bagi thorum da phungdokhibani thorum adu da mantri na makhata na hai Sarkar gi lantum sing haibasi ngasi gi mirol yaungna tung amasung Manipur gi miyang gi damaktani mashibu ngaksin na thamba haibasi da pumna maki chawraba thodang lei Akasvani Imphal gi pau tabiri Pradhanmantri Narendra Modi na Uttar Pradesh ki Chambal Zilla da Sri Kalki Dham Mandir sananaba jatra hunkre thorom tu Sri Modi na Sri Balki Dham Mandir gi model maikhum hangdoki amasung mafam adu da tin ba miyam da wangangki thorom adu da Uttar Pradesh ki Mukhyamantri Yogi Adityanath Ate Mantri Singh amasung dharma gi luchingba sing kaya saruk yakhi tungda Pradhanmantri na Lucknow da lupa koti lakh tara rom changna Rajya Sabha thungna paike kadaba project lising tara mari hogdokani
Akasmani Paumin Hai Pradhanmantri na Lucknow da UPA Global Investor Summit Singani Kulunida Lupa Koti Laktara Henbagi Prastav Singh Adu Thapakta Onthok Nabagi Damakta Mari Shubha Ground Breaking Ceremonial Hogdoki Projects Singh Asigi Manungda Manufacturing Renewable Energy IT Resisting Housing Real Estate Amasung Education Singh Basing Yauri Groundbreaking ceremony adukaluna na achawa exhibition amasu pangtokhi numit huni chathakataba exhibition asida sector mapan henbegi tongan bathabak sing utli maduki manungda IT textile logistic defense amasung aerospace yauri thorum aduga maming leraba industrialist sing ambassador sing amasung high commissioner sing yauna mi lising mga room na saruk yari Mizoram Vidhan Sabha ki budget mipam ngasi degi haukre sitting taratuk legedaba budget mipam asi Mars tarahundoi fawo chethagani Rajapal Dr. Hari Babu Kambabibina Sabada mahaki warol tamladun hai sarkar asina rajya asigi sel tungi fifam fagan hanaba honabada akhanaba miyang tamli mangna hai rajya asigi sel tungi fifam faganam ki damakta anoba policy bana khai athuba matamda hokdok lagani policy asina law singu yauna udyog sing chakhot hanbada chauna mating origani English ngani ni futareta Bharatna Vikshit Bharat ohenaba thamliba pandamasi mai pahanaba honabada Mizoram na achobo thodang loguni haibigi chapchana thajabale haina Rajapalna phungdokhi Seltungi thapuksu puriba Rajya aduki Mukhyamantri Lal Duhomana tha asigi kuntareta Rajya gi senba chehi lisingani kunmari kunmanga gi chehi gi budget amasung chaliba senba chehi asigi supplementary demands for grants putokani Pradhanmantri Narendra Modi Hairi Vikshit Bharat ohennabi damakta leba asina lagliba chehi manga asida khongkap launa thangjin batai mangna hai pandam punama ase phangba ngamnabi damak BJP na amuk hana sakti paiba haibasina ahan ba khongthang oiragani New Delhi dangarang numini chathakhiba BJP National Convention loshimbi thoromda wa ngangbada Sri Modi na wapamasi phungdokhibani Pradhanmantri na BJP Luchingba Singh amadi karmi singda lakadariba Lok Sabha Mikhal gi vote khombagi numit chamani asida anoba thongna hena thawa yokshin ba amadi thazabagaluna na thabak tongna ba khangan khi mangna hai Lok Sabha da India gi seat masing chamri yohona na badal asina seat chomhubutra hena phangba tai Mipamaduna Azodhya da Ram Lalagi Pran Prasista pangthopagi damakta Pradhanmantri Narendra Modi busu thagat ba warep amasu lokhi Rashtrapati Draupadi Murmu numit mangani gi khongchatang hasidegi Andaman Nicobar chatkani ngasi Rashtrapati na Martyrs Kalkada lei katkani amasung Solar Gel Complex amadi museum da yengani tungda Rashtrapati na Port Blair da leiba Dr. B.R. Ambedkar Institute of Technology da chatkani amasung mapum aduda mahapu ikai khumnaba langba okpagi thorum amatusu saruk yagani Heng Rashtrapati na Indira Point da chatkani mahangna Subhash Chandra Bose itatasu chatkani amasung mapumduda light and show yengani Chief Election Commissioner Rajiv Kumar na Luchingba Full Election Commission numit humnigi khongchatanga sidegi Bihar da chatkre commission asina lakleba Lok Sabha Mikhal gi sem sariba singing sinki team asina ngasi numidang waram Patna da thungki makhoina security gi wafam polling station sengkadana balokoli ba thorang electoral roll gi hozi ori ba phibam manung hanjin ba mafam singda telecom connectivity voter awareness campaign amadi santi raksa gi phibam su ying singani Akasvani Paumin High Election Commission gi team asina ngasi nimida waram Bihar gi chief electoral officer amasung DGP amadi Jharkhand gi central police force singi nodal officer singa unaduna security gi mari nebo bapum sing khanari hozi aroi ba damarui ba pau amuk hana Manipur Sarkar Hari Thangjing Singh asi ऐतिहासिक oiba mapam amani masi Manipur Ancient and Historical Monument and Archaeological Site and Remains Act 1976 ki makhada protected site oina lok thokrabani Rajapal Anushya Weekend Hari Siksana leba ama chakhotana bahonabada achobu thodang lori Khelo India University Games Singini Kulhumdor Asta Lakshmi gi Marishibe Edison ngahaki mamangda Pradhanmantri Narendra Modi na video conferencing gi khuthang da hogdokre Pradhanmantri Narendra Modi na Uttar Pradesh ki Sambal Zilla da Sri Kalki Dham Mandir Sana Nava Jatra Hunkre Amasung Mizoram Vidhan Sabha gi budget mipam ngasi deki haukre sitting tarat truk legeta budget mipam ngasi master ram de fawa chethagani Paulo Zere